Isininaw Singbu Puranthaba Maitena Taram Nokshari 2022 gi WHO World Health Organization gi matungina armed conflict thogliba mafam singda sarana 10% population di yamna sathiba akiba mayong nakhibana serious maintain hand problem kaya ama mayong haidi 10% amana langi sarangna ba asina maram oiraga makhoi gi behavior da ahongba lakpa asina stress anxiety depression tholangna bagi asuba masak ama oidi punsi ke amangba matam kaya dagi tansinduna thamjaba lan thum mangba nungsinaba mari mata kainaba asina maram oiraga wakhan puba ngamdabadagi wakhan gi laina asi hauraknabagi masak amasu oidi Palestine Israel war Ukraine Russian war ekhoi asidasu kamunen gi oiba lan sahi ama hena sathale lan thumda natana thawai ke ama mangi karama miyoina thawai nuai gani magi mari mata lan asina maram oiraga laikhidabada matam sangna honajaduna tanjarakpa lan thum kaya ama khangogduna swai mangki basidati lan maram oiraga lan tawba mafam singda economy da asoba saicheng amasu piri asina maram oiraga imung manung isau langnaba tangdu leitadaba amasu piri asina stress anxiety depression poholangnabagi masaga amasu ohelle lan asida mamit mangna akiba thogdok thengakhiba miyoy singda PTSD post traumatic stress disorder na hale masi sathiba wakhanda akibana thalaba stress disorder amani asigi hairiba laina asi Israel Palestine gi lan asida Palestine gi angang yauna miyoy ke hada naba thengari ekhoi gi Manipur dasu haidok tabagi khangdabani asigi laina asi naba miyoy ke ama soidana leiramgani maramdi lan thoibani na lan haibisna taibang miyoy beda amang manatana karisu kana ba pide poverty lairba hengalakani malnutrition masiyoy besinjak saba phonglaglu miyoy ke agi punsi soina hengani economic lekha tarkani psychosocial illness tholakani ekhoina labna saludragasu Manipur gi relief camp da lanjena duna lairiba isininaw singa unabiraga award apagi wari sanabiu hojik makhoina thengnariba asi wakhan nuaitabagi mathakta sarba masi oiba sinja waslakpa aruba asoba anaba layengbagi paisa leshilaktaba asumba kaya ama mayoknari panjariba sidi kharakaktani wari lijariba puranthaba maitaiga relief camp da laiba marup amaga mamangda phaminaraga wari sanajab laikre makhoi inmate sing pendabagi mathakta pendaba kaya amana maram oiraga thamoi maset tana kaihuri praja gi awaba yengbigadaba government arang arakta ngauraga lairagadabu praja kangkhong saibana tana kari afabano leibak asida purakadori base wahangni maintain health yamna important oi imung ama khunai ama sakhona bo honabada masi maram ama natraga maram amadagi nongmadi nawonda ingonda su naragloi haiba tambangamti khutta khongda haksangi mafamda sokpade ekhoina uba fangani laina su khangba ngamgani aduna accident thokpa ingtham chanba khong ham thaba matamda ekhoina anaba adubu doctor gi manakta purga sanari masi pumnamak asi physical health da challe aduga masi puthok pusan tawduna doctor tanabadasu ikaina ba phaunati adubu kanagumba ama aigi imungi adomgi imungi miyoy ama numit mangani tarani mukse wakhan nuai tabagi mami tarba sak phasna saw thau yadrab asida ekhoina haiduse karigino nangna adum haina tawrido nungai thau film ga nungai be yengo namanaba singa koiba salu asinatro ekhoina haiduse adubu numit mangani tarani muk wakhan nuai tadana lairaba sagani thakani khangdaba wakai adusu laina amani haibase ekhoina khangjaludi adubu mahag wakhan gi laina na ba horaglabani athubada psychiatrist ama tanaba mathoktai mama mapa ahlaman singna thuna purga layeng birgadi thuna phare aduna tana karisu tawroi ekhoigi isa ngawde haiduna losan duna thamlagadi narba miyoy adugi afaba sungoi oiro gyan taba mama mapa singna purga layeng badagi fakhiba kaya ama yaukre adubu losan bagi sanabi malagli basi karigino ekhoigi khunai asida laidaba miyoy ayamana maintain health gi matangda khangba yamna wale mateng pangbibadi lairadana nongna bibana ayamba oina tawi magi imungdasu nongmadi anaba si tholangloi haiba tamba ngamde asigi miyamgi minog asi kibadagi matam sana layeng bihodadana anaba si akiba anabagi masak olakpasu yari sakhutpa laibak USA Europe Japan singba laibak khradadi masi karisu khanadi haksang nuairaktabada psychiatrist doctor tanaduna fanabone anaba adugi matangda warem ngangbinaba nongna binaba miyoy leite asumna layeng duna normal life ta amuk hanjanba ngami asini ekhoiga educated amasung sakhutpa society ga khenaba makhoi khangi maintain illness si karino haiba adubu masi matam sana layeng bi mathau tai haibisisu miyoy amana wakhan sarangna raglaba
mahak normal life te hingba ngamloi mahak kiba yai pakhatpa yai asawbana pik thanba yai wakhan negative na pik thanba su yai haibedi lana lana khanba lana lana uba adumba yaurpa miyoi ado doctor tanabada natana marup mapang imung manung amasung laikai gi miyamna support tobigadabani normal life ta halaknaba honabada maramdi mamangda su panjakhre maram ama natraga maram amadagi aingonda nangonda naragloi haiba tamba ngamde khalasi aigi nangi yumda sahi 30-35 muk suraba isai nauma numit mangani 10 dagi wakhan nuaitadana laibu ui masida ikhoina haiduise ibungo kari tawrage nuaitridi nuaina layu nuaitaba khanganu asung tawna hapta ama haujinki tha ama phajanki adubo ohong balakpadi udi hana laibido adum haina laiba adum ui tuminna phajana saba thakpa tawdaba mamanabaga puninglataba tumbada bera kaba tumba yadaba insomnia matam amada masak matau phajaramba punsigi pandam asauba kaya ama thamlamba kanna honaramba isa inaudo ngasidi luba nanba mamanaba mayamga no kheduna harau harau punbudo kaukre karigumba isa inau singde intham chalakpa lok thunglakpada ekhoina nungaina layu wakhan nungaitaba khanganu haibagi mahutta laina adu fanaba hidak thai doctor tanaduna asum haina hapta ama ani dagi wakhan nungaitriba misak adugi nungairaktabagi maram amadi soidana leiramgani aduna doctor tanaduna hidak pijaduna fanaba honagadabani masi depression ni magi pusidi ikaiba thamoi sokpa thodok ama soidana thokpa yaurungani mana pamjaba nupi hairubada yaraktaba or break up kaina khiba maram amadagi skunda subject fan oiramba yai natragana imung manungda mana nungsijaba miyoi leikidaba yaubu ahanbadi stress adudagi depression adubu depression hokrabadi medicine gi mathau yamna tai aikhogi brain da chemical puthokli samna hairabada serotonin norepinephrine dopamine masi imbalance oirakpa hena puthoklagana hyperactive behavior ulakani mafam amada ningthijna phamningdaba restlessness oiba piriba thabak task aduda concentrate phajana tawba ngamlakoi wa ka hena ngangba masada ngaiba ngamdaba khanthadana thabak tawba sauganba asi kaya uba phangani hairiba chemical asi wana putholagana depression naba uba phangani aduna masigi wakhangi laina asi nadanaba hairiba brain da putholiba chemical asi balance oina leiba mathukta hena putholasu wana putholasu balance oina puraknaba honabada doctor tanaduna medicine thaba darka ta thori burlin oiraba ningluba illusion ekhoina tadaba sound khonjen taba magi room da mi leibadona wari sanaba ekhoina di udaba magi mamitadi zazat uba hallucination thokpasu kayama yawi wari lijari bai na ngang oiringai nambongi area amada masa hum leiraba wakhangi laina leiba amana sakhumda sak thonglibi magi nupi edo magi mamita seran turan oina uduna hatki anaba asina ka henjalaklagadi ai hinglubagi kari kanagani khanjanduna wakhan yamna piction khiduna masa mathanda sijabasu yawi covid-19 na horopagi matamda miyoi ayamba panic oinaki tasengna covid-19 na yamna solaba miyoi singde attack tawi adubu masa mau phaba miyoi singsu panic oiba hemanbadagi laikhidabasu kongayamani 60 dagina 70 million people India da maintain health gi anab laiba thengnare masige re asi yamna wangi asine India se prithvi gi suicide capital oili sahi amada saurana 2.6 lakhs muk India da suicide tawduna siri aikhoigi Manipur da su maintain illness ka mari lainana siba kaya ama thogli adu masi aikhoina serious oina loksuluba tawrudi aigi imungda tholakti phawbudi anaba yarukti phawbudi 28 November 2023 sahi kumanga suraba Imphal East relief camp da laiba ningthaujam ibomsa masa mathanta sijaki maramdi imung manungi miyoi singna phongdorapagi matungina ibomsa masa ngamlaktaba layengnaba paisa laitabadagi mathwai nuairaktabadagi thodo asi thokhibani asumhaina aigi mari mata amasu ikui kuidingai masa mathanta sijaki asumna Manipur da mental illness ka mari lainana masa mathanta sijaba atopa miyoi da sohanba kaya ama thokli masi kiningai ni adubu government ge maikei digi kari step lakhulaklage wahangni paisa paiba hida guli maman atangba singdo phajana sang naina sarga phaduna normal life te hingbasu kaya yawi adubu lairaba nomagi surga talaga tek tek hingjaba adumba imungda narakpa ama yaurpadadi matam khara hida guli saramgani adudagidi paisa lairakta adum tokragani laikai amada anaba ama yaurpada nokna bibagi mahutta ekoi mateng pangsanbagi sanabi ama thamsi aduga aina maru aina skun tamlebe isa singda hajagadabadi matam pumnamakta wakhan ingthabatamu sagwatkanu matam sadana nupa nupi gi relation khangna bathamganu drug test tawge khanganu nomagi pung amatang oirabasu light exercise tawba kawganu
fast food avoid to aduga mama mapa oibasingda haijaningmana maram sadana angangsinggi mamangda khana sainaba isau langnaba tobiganu problem leitaba taibang mioiba amata haibiru amata leiramu aigisu problem kaya am leidi adongisu leiramgani magisu leiramgani xyz ki loina leiramgani aduna problem singdo ingna tapna khanarga solution purakpiu study amagi matung inna isau langba ngaihakta angangda sai thangba asi apabanati sauragla kanda angang sing ado masamau phaba oigandi aduga angang sing magi thazaba lai ninghan biu spiritual gi oiba lambida pubiba tambiu maintain illness asidagi kharadu oirabasu ngak thoknaba isininaw singna wari asidagi kanaba khara phanglagadi Manipur Mental Health Facebook page asibu like to biramu masigi page asigi matengdagi miyoi sing kaya ama mamangda mateng kaya pangjakhrabani tungdesu pangkhigani comment da phongdopa nuaitragasu message thabiro asiarga puran thaba maitena kainanaba yathangni jari kanglaipa imana yaifare yaifaminnarasi